The GK channel bu miyeng tabiriba pumnamakpu Gorbachov na ahamdamakta taramna okchari. Midyeng tabiriba pumnamakna aihapu pungning thawgatpiba oina video asibu like tawbiu, channel asibu subscribe tawbiu loinana. Ngasidi miyeng tabiriba pumnamakta request amatang tawjari madudi channel asi hena mapung phaba channel ama oinabagidamakta channel asigi video sing asi adom-adomgi khangna chanaba marup mapangsingda share tawbiu. Loinana mayam pumnamakna video asibu loiba bawbutang miyeng tabiu. Ngasigi video asi matang asida haujarage. Ngasigi ahanba wahang asidi the national flag of India was adopted on A. August 14, 1947, B. July 22, 1947, C. January 15, 1950, D. June 26, 1945. Bharat ki machu ahumgi firal asi leibak asigi firal oina karamba numittagi chatnaba haukibage. Ahanbada August 14, 1947, ani subada July 22, 1947, ahum subada January 15, 1950, mari subada June 26, 1945. Ngasigi ani subawahang asidi National Anthem of India was written by A. Bankim Chandra Chatterjee, B. Rabindranath Tagore, C. Sardar Vallabhbhai Patel, D. H.R. Bachchan. India gi National Anthem asi kanana irambano. Ahanbada Bankim Chandra Chatterjee, ani subada Rabindranath Tagore, ahum subada Sardar Vallabhbhai Patel, mari subada H.R. Bachchan. Ngasigi ahum subawahang asidi the national song was written by A. Bankim Chandra Chatterjee, B. Rabindranath Tagore, C. Aurobindo Ghosh, D. Mahatma Gandhi. National song asi kanana irambano. Ahanbada Bankim Chandra Chatterjee, ani subada Rabindranath Tagore, ahum subada Aurobindo Ghosh, mari subada Mahatma Gandhi. Mathakta pankriba wahang ahum asigi adom-adomgi achumba paukhum adu mathangi numitki mudang wairam pung mari phawgi mamangda comment tawbiro. Hairiba question ahum asigi achumba paukhum pibirakpa comment pibirakpa miyoi ama khangatcharaga mathangi video da mahaki ming adu laukthokchagani amasung hairiba question ahum asigi achumba paukhum su mathangi video da haidokchagani. Loinana channel asida hairiba video asi numit khudingi numidangi pung nipan tab matamda thadokjarakani. Mamangi video da hangjakhiba wahang ahum. Ahanbada aircraft industry is located at A. Bombay, B. Bangalore, C. Calcutta, D. None of this. Hairiba wahang asigi achumba paukhumna B. Bangalore ni. Ani subawahang da the National Defense Academy is at A. Khadagwasala, B. Wellington, C. Dehradun, D. New Delhi. Hairiba wahang asigi achumba paukhumna A. Khadagwasala ni. Ahum subawahang da Bharatnatyam originated in A. Kerala, B. Tamil Nadu, C. Andhra Pradesh, D. None of this. Hairiba wahang asigi achumba paukhumna B. Tamil Nadu ni. Hairiba wahang sing asigi achumba paukhum pibirakiba miyoi sing adudi Gita Gurumayum Sharma, Guru Rina Sharma, Khagemba Posangbam. Amasung asigi laibak phaba miyoi adu khannabagidamakta aigi video gi link atu random picker da hapsare. Amasung laibak phaba miyoi adudi Gita Gurumayum Sharma ni. Video asibu yengbiba amasung comment tawbibagidamak adombu thagatchari.
ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ, ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ, ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯃꯄꯨꯡ ꯐꯥꯕ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ, ꯂꯣꯏꯅꯅ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯍꯦꯛ ꯂꯥꯛꯄꯒ ꯈꯪꯅꯕꯒꯤꯗꯃꯛꯇ ꯕꯦꯜ ꯑꯥꯏꯀꯟꯗ ꯅꯝꯕꯤꯌꯨ꯫ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯕ ꯄꯨꯝꯅꯃꯛꯄꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯒꯣꯔꯕꯥꯆꯣꯚꯅ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫